Hojik mioi punamak loinamak grow tawni mangatane level up tawni mangatane mana hojik leiba financial condition bu oisunu adagidi mana hojik leiba lifestyle bu oisunu everything se maloina upgrade tawni mangatane chahi leite se tra sugera hojik tranga sugera tra tuk sugera train pan sugera trampan sugera kun manga sugera kun tranga sugera ni fu sugera everybody wants to grow hojik ti mai magi lambel da maloina grow taw pa aiju grow taw pa each and every one khoi loina grow taw pa da mi kram leite adubu grow taw pagi damakta sacrifice taw se si se taseng ngamba mi loi mak oibra haibadi oiba natte taseng na haigadi sigi dam sacrifice am chang aduna ina sacrifice taw ga haidu sacrifice taw dragadi kari gum pot sakra de koi sacrifice taw tam ne adu sacrifice taw ngam dragadi koina grow taw ngam fam je grow taw sungam ngam oiba nang na piba energy to return to ne koi da lak adu myam sing se aduna ina haigadu se taseng na grow taw ge haitardi nang na sa se lok taw um darka tai nang na sa se nangi kada lok to thambam darka tai kada lok to bhai na sei phamung da tumma dagidi phone met laga dagidi Instagram reels consume to laga wathi warem to laga dagidi poning laga dagidi anxiety depression wanga phamung da tumma ga potha layu hai bana teba room da lok to hai se yamna meaningful oiba pot amani ina harak to se kai geno hai matam da sei se nang je separate oi thu ai ne nasaja separate to thu hojiki grow to ndo mi myam rak tagi adagidi masada dugi will power yaw do mi sing dagi adagidi lazy oiba mi sing dagi adagidi phattaba wakhan chet negative oiba mi sing dagi nang nasaja separate ana to thu adugi separation je am darka type separation je da nangun da lonely oiba feeling ke am su pekani nangun nasana thanda nang je all alone have a feeling ke am pek adugi poche quite day for adu je nangun taste to ni games in life se nangun taste to kani so nang sa lok to sunu matam da nang chatningi ba langningi ba adagi nang sa gi spend tawningi pisa fam da spend tawningi ba matam manghali myam sing je si je nang properly mafam na thadaba ngam kani nang lok to salai matam da nang ka da leiba matam da ai ya je tum leiganu hai ni habdi ko nang gi laptop se hang to ker nang gi phone da gi oi ker nang ji pisa ta ningi ba mayam na internet da gi pisa ta lai ji kamaina no mayam na ji business build to ngam ai ji kamaina no mayam na ji personal brand sem ngam ai ji kamaina no mayam na ji grow to ga masa masa gi brand sem da hawar iba mayam sing mayam na grow to i ji kamaina no mayam na mi communicate fazan tawbu ngam be confidence level wanga iba sumaina lifestyle no bo honga hinga iba myam sing je kamaina no hai si study taw nang sa learning gi phase ta do si manung se learn taw nang gi namanam na party taw winga da lang ga na pot nungai ri kan da negative oiba wari myam san to kan nang si gi manung se learn taw ga na sa je upgrade taw na bo taw doesn't matter nang matam khra mangtho ki mangtho moi myam na thengna ba it doesn't matter moi myam na phone tor pa to it doesn't matter what matters is nang na sa je hoji kya mu na develop to ge have se matter or kani aduna separate oi thopu jam darka tai ba separate oi draga di nang grow to sungom ngam moi ba inga si ha ka du se nang na hoji tani nang hoji dream kya am ram gani ba ai la iba chahi jai financial freedom phange ai la iba chahi jai sumaina grow to ga ai hoji camera mang da wang ngam dri ba de mi ge wari sana ngam dri myam si jai improve to ge ha ba mi oi kya am ram gani but adubu nang to du se nga sa gi ngak tang gi procrastinate to thoga hayeng tagi hoge hang chit tagi hoge masem tagi hoge na sum delay to leba si po che asoi bam aduna ngasi dagi hong na sa je lok to challenge yourself nang sa sa bu challenge to bu ko ngasi dagi khanjau haibadi everything at least a 30 days di ai mid ushalaga everything sida lakada myam sing sida lakning laksa aingun da hunger kya am laksa no control kya to bungam da kya am so I control to 30 days di ai gi leijabi target am pi gi say everything pi gi 30 days atra mak so 7 days di ai gi life sida ai na si to wi da thaba kya am to ge to da thaba kya am the fully target achieve to gen hayo adu matam na nangi life the changes sam lak nangi wakhan the changes sam lakani but adu to drifo nang sa sa da challenge speed drifo nang grow to sung ngam moi in hayo suppose na example na gym chat le ha chiba gym chat matam da nang wona gym da ta seng makki nang gym chat matam ta seng makki nangi body chi nang build to ge hayo nangi body chi am physic nice physic one build to ge mentally develop to mi moi ge hayo matam da nang wona si changi je nangi sacrifice am darka lai nangi diet maintain to pa adagi nang na sana weight thangalak pa adagi matam chana consistently nang gym chat bo ho pa si myam sing sacrifice makhalam ne see everything da lo apply to eba aduna sidai se nang na sagi nangi diet fulfill to bungam le diet cha bangam dre high process kaino nang aduki matik important oitadi nang no jiba pan thoga lang iba de nang paisa to bum from the spend to thoiba nupi da nupa da spend to thoiba dagi di lang bada dagi nungai thok da na manaba pullaga mathung man khang da yu thak da spend to thoi paisa duna kai nangi diet spend to tardi hoi nang na pami pot phang dra maksul pa chonga do cha ju nangi pot spend to tardi adu dro nangi body da improvement khar do su lakani ba aduna sidi sacrifice am darka tai nang na sacrifice sung to da bi procrastinate to lega hayeng to ge hangchit to ge masem to ge nang sum thengdaraga nang kamai grow to din kamai grow to din ai uji hange nang financial freedom phangni hai financial freedom phangni nge lai ba chai dai kari step lo ge nang uji sanam ta hangi kari step lo ge financial freedom phangna bai tam ta kari step to lo ge nang learn to bo nang separate to bo si myam sing jidagi nang separate to na san sa bu lok to sala na san sa bu isolate to ngam bro adu ngam bai sanam ta hangi adu isolate to da bi na sana thanda pangang ngang jar ai to da be dai financial freedom phang da be di ha ga na mana ma masen lai pung phang da wai sana da just panglan khatani adun tawge hai tardi nang hojiki aina hai pusa lock yourself
ꯅꯪꯒꯤ ꯇꯥꯔꯒꯦꯠꯁꯦ ꯑꯆꯤꯞ ꯇꯧꯗ꯭ꯔꯤ ꯐꯥꯎꯗ ꯅꯪ ꯅꯁꯥꯁꯦ ꯂꯣꯛ ꯌꯣꯔ ꯁꯦꯜꯐ ꯅꯪꯒꯤ ꯃꯥꯏꯟꯁꯤꯗ ꯂꯩꯔꯤꯕ ꯐꯠꯇꯕ ꯇꯧꯅꯤꯡꯕ ꯂꯥꯡꯅꯤꯡꯕ ꯃꯌꯥꯝꯁꯤꯡꯗꯣ ꯂꯣꯏꯅꯃꯛ ꯂꯣꯛ ꯇꯧꯁꯜꯂꯣ ꯋꯥꯠ ꯃꯦꯇꯔꯁꯦ ꯅꯪꯒꯤ ꯍꯧꯖꯤꯛꯀꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯐ꯭रीडꯝ ꯒꯣꯜꯗꯣ ꯀꯩꯅꯣ ꯑꯩꯅ ꯇꯧꯗꯣꯏꯁꯦ ꯀꯔꯝꯕ ꯁ꯭ꯇꯦꯞ ꯍꯥꯟꯅ ꯂꯧ ꯌꯥꯕꯒꯦ ꯀꯔꯝꯕ ꯃꯐꯝꯗ ꯑꯩ ꯈꯪꯗꯦ ꯍꯧꯖꯤꯛ ꯄꯩꯁꯥ ꯂꯩꯇ꯭ꯔꯦ ꯐꯔꯦ ꯗꯖꯟ ꯃꯦꯇꯔ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯕꯖꯦꯠ ꯂꯩꯇꯦ ꯐꯔꯦ ꯂꯔꯟ ꯇꯧꯔꯣ ꯀꯅꯥꯗꯒꯤ ꯀꯔꯤ ꯌꯥꯎꯔꯒ ꯀꯃꯥꯏꯅ ꯀꯔꯤꯗꯒꯤ ꯇꯝꯕ ꯌꯥꯏ ꯀꯥꯏꯗꯒꯤ ꯀꯩꯗꯧꯕ ꯌꯥꯏ ꯍꯥꯏꯕ ꯄꯣꯠꯁꯦ ꯇꯝꯃꯒ ꯅꯪ ꯑꯗꯨ ꯃꯐꯝꯗꯨꯁꯨ 100% ꯑꯦꯚ꯭ꯔꯤ ꯗꯦ 30 ꯗꯦꯖ ꯐꯣꯔ 60 ꯗꯦꯖ 70 ꯗꯦꯖ ꯅꯪꯅ ꯂꯣꯟꯆ ꯇꯧꯗ꯭ꯔꯤꯕ ꯅꯁꯥꯁꯦ ꯑꯗꯨꯒꯤ ꯃꯐꯝꯗꯨꯗ ꯄꯨꯔꯥ ꯊꯥꯗꯔꯣ ꯅꯁꯥꯒꯤ ꯄꯨꯔꯥ ꯊꯥꯗꯔꯣ ꯁꯤ ꯃꯔꯛꯁꯤꯗ ꯅꯪꯉꯣꯟꯗ ꯑꯩꯅ ꯍꯥꯏꯗꯤ ꯂꯣꯛ ꯌꯣꯔꯁꯦꯜꯐ ꯍꯥꯏꯕ ꯏꯃꯨꯡꯗ ꯁꯨꯝ ꯂꯣꯛ ꯇꯧꯁꯜ ꯂꯩꯌꯣ ꯍꯥꯏꯕꯗꯤ ꯅꯪꯒꯤ ꯐꯤꯖꯤꯀꯦꯜ ꯑꯦꯛꯇꯤꯞ ꯑꯣꯏꯅꯕ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯕ ꯑꯗꯒꯤꯗꯤ ꯅꯪꯒ ꯀꯥꯟꯅꯕ ꯃꯤ ꯄꯨꯟꯕ ꯑꯗꯒꯤꯗꯤ ꯑꯐꯕ ꯆꯤꯟꯖꯥꯛ ꯆꯥꯕ ꯑꯗꯒꯤꯗꯤ ꯅꯊꯟꯗ ꯑꯆꯧꯕ ꯃꯐꯝꯗ ꯅꯦꯆꯔꯗ ꯆꯠꯂꯒ ꯇꯥꯏꯝ ꯁ꯭ꯄꯦꯟ ꯇꯧꯕ ꯅꯪꯒꯤ ꯃꯥꯏꯟ ꯒ꯭ꯔꯣ ꯇꯧꯅꯕ ꯁꯤ ꯃꯌꯥꯝꯁꯤꯡꯗꯣ ꯂꯣꯏ ꯗꯔꯀꯥꯔ ꯂꯩ ꯁꯤꯁꯦ ꯀꯩꯅꯣ ꯂꯣꯛ ꯌꯣꯔꯁꯦꯜꯐ ꯍꯥꯏꯕꯗꯤ ꯅꯁꯥꯅ ꯅꯁꯥꯁꯦ ꯁꯦꯄꯔꯦꯠ ꯇꯧꯊꯣꯔꯛꯑ ꯃꯇꯨꯡꯗ ꯍꯧꯖꯤꯛꯀꯤ ꯑꯐꯕ ꯂꯣꯝꯗ ꯅꯪ ꯅꯁꯥꯁꯦ ꯂꯣꯛ ꯇꯧ ꯍꯥꯏꯕ ꯁꯤꯗꯩꯁꯦ ꯀꯃꯦꯟ ꯄꯤꯔꯛꯄꯗꯧ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯍꯥꯏꯔꯒ ꯂꯣꯛ ꯌꯣꯔꯁꯦꯜꯐ ꯑꯩ ꯏꯃꯨꯡꯗ ꯐꯝ ꯂꯩꯔꯒ ꯀꯃꯥꯏꯅ ꯒ꯭ꯔꯣ ꯇꯧꯔꯛꯇꯣꯏꯅꯣ ꯍꯥꯏꯕ ꯄꯣꯠ ꯀꯌꯥ ꯑꯃ ꯂꯥꯛꯀꯅꯤ ꯅꯪꯒꯤ ꯃꯥꯏꯟꯁꯦ ꯑꯩꯅ ꯍꯥꯏꯔꯤ ꯄꯣꯠꯁꯦ ꯅꯪꯒꯤ ꯃꯥꯏꯟꯁꯦ ꯂꯣꯛ ꯇꯧꯁꯜꯂꯣ ꯍꯥꯏꯅꯦꯕ ꯅꯪꯒꯤ ꯃꯥꯏꯟꯁꯦ ꯀꯣꯏꯆꯦꯟ ꯆꯦꯜꯍꯟꯒꯅꯨ ꯀꯣꯏꯆꯦꯟ ꯆꯠꯍꯟꯒꯅꯨ ꯅꯪꯒꯤ ꯃꯥꯏꯟꯁꯦ ꯂꯣꯛ ꯇꯧꯁꯜꯂ ꯊꯝꯃꯨ ꯅꯪꯒꯤ ꯃꯥꯏꯟꯁꯦ ꯂꯣꯛ ꯇꯧꯔꯀꯥꯟꯗ ꯑꯩ ꯒ꯭ꯔꯣ ꯇꯧꯗꯕ ꯌꯥꯗꯦ ꯑꯩ ꯒ꯭ꯔꯣ ꯇꯧꯕꯒꯤ ꯂꯝꯕꯦꯜꯗ ꯑꯣꯏꯅ ꯆꯪꯒꯦ ꯍꯥꯏꯕ ꯄꯣꯠꯂꯣꯝꯗ ꯐꯣꯀꯁ ꯇꯧ ꯑꯗꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯗꯣ ꯃꯥꯏꯟꯁꯦ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯇꯝꯃꯛꯑꯣ ꯑꯗꯨꯀꯥꯟꯗ ꯅꯪꯅ ꯄꯥꯝꯃꯤ ꯄꯣꯠꯁꯤꯒꯤ ꯅꯪꯅ ꯂꯝꯕꯦꯜ ꯅꯪꯅ ꯆꯠꯅꯤꯡꯉꯤ ꯄꯣꯠꯁꯤꯒꯤ ꯂꯝꯕꯦꯜꯁꯦ ꯒ꯭ꯔꯣ ꯇꯧꯕ ꯉꯝꯃꯛꯀꯅꯤꯕ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯁꯦ ꯆꯦꯂꯦꯟꯖ ꯇꯧꯕ ꯅꯁꯥꯅ ꯅꯁꯥꯗ ꯑꯗꯨꯝ ꯆꯦꯂꯦꯟꯖ ꯇꯧꯕ ꯑꯦꯚ꯭ꯔꯤꯗꯦ ꯆꯦꯂꯦꯟꯖ ꯇꯧ ꯅꯪꯅ ꯉꯁꯤ 7 ꯗꯦꯖ ꯄꯥꯝꯗ꯭ꯔꯦ 30 ꯗꯦꯖ ꯉꯝꯗ꯭ꯔꯤ ꯍꯥꯏ ꯉꯁꯤꯒꯤ ꯗꯦꯗ ꯆꯦꯂꯦꯟꯖ ꯇꯧ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯆꯦꯂꯦꯟꯖ ꯇꯧ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯍꯥꯏꯌꯣꯕ 24 ꯑꯋꯥꯔꯅ ꯑꯩ ꯈꯨꯠꯇ ꯂꯩꯁꯦ ꯁꯤꯁꯦ 6 ꯑꯋꯥꯔ 7 ꯑꯋꯥꯔꯁꯦ ꯑꯩꯒꯤ ꯇꯨꯝꯕꯗ ꯃꯇꯝ ꯂꯣꯏꯒ꯭ꯔꯅꯤ ꯂꯦꯝꯍꯧꯔꯤꯕ 17 18 ꯑꯋꯥꯔꯁꯦ ꯑꯩꯅ ꯀꯩꯗꯧꯒꯗꯒꯦ ꯍꯥꯏꯕ ꯄꯣꯠꯁꯦ ꯅꯁꯥꯅ ꯍꯪꯉꯣ ꯑꯗꯣ ꯉꯁꯤꯁꯨ ꯍꯪꯖꯧꯕ ꯉꯁꯤ ꯁꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯉꯁꯤꯒꯤ 24 ꯑꯋꯥꯔꯁꯦ ꯅꯪꯅ ꯀꯔꯤ ꯀꯥꯟꯅꯕ ꯊꯕꯛ ꯇꯧꯍꯧꯔꯒꯦ ꯑꯝꯇ ꯍꯪꯉꯧ ꯅꯪꯒꯤ ꯂꯥꯏꯐꯇ ꯀꯥꯟꯅꯒꯗꯕ ꯃꯤꯒꯤ ꯂꯥꯏꯐꯇ ꯀꯥꯟꯅꯒꯗꯕ ꯑꯗꯒꯤ ꯅꯪꯅ ꯅꯤꯡꯁꯤꯡꯒꯗꯕ ꯅꯪꯒꯤ ꯂꯥꯏꯐꯇ ꯅꯨꯡꯉꯥꯏꯒꯗꯕ ꯂꯥꯛꯏꯕ ꯆꯍꯤꯗ ꯅꯪꯉꯣꯟꯗ ꯀꯥꯟꯅꯕ ꯄꯤꯔꯛꯀꯗꯕ ꯀꯔꯤ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯇꯧꯔꯝꯃꯒꯦ ꯍꯥꯏꯕꯁꯦ ꯅꯁꯥꯅ ꯍꯪꯕꯤꯌꯨ ꯑꯗꯨꯒ ꯑꯗꯨ ꯑꯃꯠꯇ ꯌꯥꯎꯔꯝꯗ꯭ꯔꯕ ꯌꯨ ꯅꯤꯗ ꯇꯨ ꯂꯦꯚꯦꯜ ꯑꯞ ꯅꯪ ꯒ꯭ꯔꯣ ꯇꯧꯗꯕ ꯌꯥꯗ꯭ꯔꯕꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯅꯪ ꯇꯨꯝꯕ ꯍꯧꯒꯠꯂꯣꯏꯅ ꯍꯥꯏꯈ꯭ꯔꯦ ꯇꯨꯝꯕ ꯍꯧꯒꯠꯂꯣ ꯍꯥꯏꯅꯦꯕ ꯅꯪꯒꯤ ꯂꯥꯏꯐꯇ ꯅꯪ ꯋꯦꯁꯠ ꯇꯧ ꯂꯩꯔꯕꯅꯤ ꯅꯪꯒꯤ ꯂꯥꯏꯐꯇ ꯋꯦꯁꯠ ꯇꯧ ꯂꯩꯔꯕꯅꯤ ꯑꯦꯅꯔꯖꯤ ꯃꯥꯡꯍꯜꯂꯒ ꯋꯥꯊꯤ ꯋꯥꯔꯦꯝ ꯇꯧꯔꯒ ꯅꯪꯒꯤ ꯄꯨꯝꯅꯃꯛ ꯅꯪ ꯗꯦꯁꯇ꯭ꯔꯣꯏ ꯇꯧꯔꯕꯅꯦꯕ ꯅꯪꯒꯤ ꯂꯥꯏꯐꯇ ꯌꯥꯎꯔꯤꯕ ꯀ꯭ꯋꯥꯂꯤꯇꯤ ꯃꯌꯥꯝꯁꯤꯡ ꯅꯪ ꯂꯣꯏ ꯃꯥꯡꯍꯟꯖꯔꯕꯅꯦꯕ ꯑꯗꯨꯅ 24 ꯑꯋꯥꯔ ꯅꯪꯅ ꯈꯜꯂꯝꯕ ꯌꯥꯏꯕ ꯍꯌꯦꯡ ꯇꯧꯒꯦ ꯉꯁꯤ ꯃꯥꯡꯉꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯌꯦꯡ ꯇꯧꯒꯦ ꯕꯠ ꯆꯍꯤꯗꯤ ꯁꯨꯝ ꯍꯧꯈ꯭ꯔꯦ ꯁꯨꯝ ꯍꯧꯈ꯭ꯔꯤꯅꯦꯕ 24 ꯑꯋꯥꯔꯗ ꯅꯪꯅ ꯉꯁꯤ ꯄꯤꯈ꯭ꯔꯤꯕ ꯑꯦꯅꯔꯖꯤꯁꯦ ꯍꯌꯦꯡꯒꯤ 24 ꯑꯋꯥꯔꯗ ꯑꯇꯣꯞꯄ ꯑꯃꯨꯛ ꯄꯤꯔꯛꯀꯥꯟꯗ ꯍꯪꯆꯤꯠꯇ ꯑꯃꯨꯛ ꯄꯤꯔꯛꯀꯥꯟꯗ ꯁꯤ ꯃꯆꯥ ꯃꯆꯥ ꯃꯌꯥꯝꯁꯤꯅ ꯂꯣꯏ ꯄꯨꯟꯁꯤꯜꯂꯛꯑꯀꯥꯟꯗ ꯅꯪ ꯍꯌꯦꯡ 5 ꯌꯔꯁ ꯃꯇꯨꯡꯗ 3 ꯌꯔꯁ ꯃꯇꯨꯡꯗ ꯅꯪꯁꯦ ꯗꯤꯐꯔꯦꯟ ꯑꯣꯏꯕ ꯃꯤ ꯑꯣꯏꯔꯛꯀꯗꯣꯏꯅꯦꯕ ꯕꯠ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯇꯧꯗ ꯇꯥꯔꯗꯤ ꯀꯃꯥꯏꯅ ꯀꯩꯗꯧꯗꯣꯏꯅꯣ ꯑꯗꯨꯅ ꯅꯪꯅ ꯇꯧꯅꯤꯡꯉꯤ ꯄꯣꯠꯁꯦ ꯁꯄꯣꯁ ꯅꯪ ꯍꯧꯖꯤꯛ ꯌꯨꯇ꯭ꯌꯨꯕꯔ ꯑꯃ ꯑꯣꯏꯅꯤꯡꯉꯦ ꯅꯪ ꯍꯧꯖꯤꯛ ꯀꯣꯟꯇꯦꯟ ꯀ꯭रिꯌꯦꯇꯔ ꯑꯃ ꯑꯣꯏꯅꯤꯡꯉꯦ ꯅꯪ ꯍꯧꯖꯤꯛ ꯏꯟꯐ꯭ꯂꯨꯑꯦꯟꯁꯔ ꯑꯃ ꯑꯣꯏꯅꯤꯡꯉꯦ ꯅꯪ ꯍꯧꯖꯤꯛ ꯕꯤꯖꯅꯦꯁ ꯁ꯭ꯇꯥꯔꯠ ꯑꯞ ꯇꯧꯕ ꯃꯤ ꯑꯃ ꯑꯣꯏꯅꯤꯡꯉꯦ ꯑꯗꯒꯤ ꯁꯤꯃ ꯇꯧꯕ ꯑꯃ ꯑꯣꯏꯅꯤꯡꯉꯦ ꯀꯩꯝ ꯀꯥꯏꯗꯦ ꯅꯪ ꯍꯧꯖꯤꯛ ꯅꯪꯉꯣꯟꯗ ꯀꯣꯟꯐꯤꯗꯦꯟꯁ ꯂꯩꯇꯦ ꯀꯦꯃꯦꯔꯥꯗ ꯋꯥꯡꯕ ꯀꯣꯟꯐꯤꯗꯦꯟꯁ ꯂꯩꯇꯦ ꯀꯝꯃ꯭ꯌꯨꯅꯤꯀꯦꯁꯟꯗ ꯋꯤꯛ ꯑꯣꯏ ꯄ꯭ꯔꯦꯛꯇꯤꯁ ꯇꯧ ꯑꯦꯚ꯭ꯔꯤꯗꯦ ꯂꯣꯛ ꯌꯣꯔ ꯁꯦꯜꯐ ꯂꯣꯛ ꯇꯧꯁꯜꯂꯣ ꯁꯤꯗꯩꯁꯦ ꯃꯤꯅ ꯐꯣꯟ ꯂꯥꯛꯄ ꯂꯥꯛꯇꯕ ꯏꯠ ꯗꯖꯟ ꯃꯦꯇꯔ ꯃꯤꯅ ꯅꯪꯉꯣꯟꯗ ꯁꯥꯎꯔꯛꯄ ꯁꯥꯎꯗꯕ ꯏꯠ ꯗꯖꯟ ꯃꯦꯇꯔ ꯂꯣꯛ ꯌꯣꯔ ꯁꯦꯜꯐ ꯅꯪꯒꯤ ꯐꯣꯀꯁꯇ ꯂꯣꯏ ꯄꯤꯌꯨ ꯂꯣꯏꯅꯃꯛ ꯑꯥꯏꯁꯣꯂꯦꯠ ꯇꯧꯊꯣꯛꯄ ꯄꯣꯠꯁꯦ ꯁꯤꯒꯤ ꯄꯣꯠꯁꯦ ꯁꯤꯗꯩꯁꯦ ꯅꯪꯅ ꯍꯌꯦꯡ ꯁꯛꯁꯦꯁ ꯑꯣꯏꯔꯀꯥꯟꯗ ꯄꯤ ꯄꯨꯝꯅꯃꯛꯁꯦ ꯂꯣꯏꯅꯃꯛ ꯀꯅꯦꯛ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯅꯦꯕ ꯑꯥꯏꯁꯣꯂꯦꯠ ꯌꯣꯔ ꯁꯦꯜꯐ ꯃꯇꯝ ꯈꯔꯗꯤ ꯅꯪ ꯑꯥꯏꯁꯣꯂꯦꯠ ꯇꯧꯗꯕ ꯌꯥꯗꯦ ꯅꯣ ꯏꯚꯟ ꯅꯪꯒꯤ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔꯁꯇꯒꯤ ꯏꯚꯟ ꯅꯪꯒꯤ ꯒꯔꯜ ꯐ꯭ꯔꯦꯟꯗꯒꯤ ꯏꯚꯟ ꯅꯪꯒꯤ ꯕꯣꯏ ꯐ꯭ꯔꯦꯟꯗꯒꯤ ꯏꯚꯟ ꯅꯪꯒꯤ ꯀ꯭ꯂꯣꯖ ꯐ꯭ꯔꯦꯟꯗꯒꯤ ꯏꯚꯟ ꯅꯪꯒꯤ ꯔꯤꯂꯦꯇꯤꯞꯁꯇꯒꯤ ꯅꯪ ꯑꯥꯏꯁꯣꯂꯦꯠ ꯑꯣꯏꯗꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯅꯪꯒꯤ ꯃꯥꯏꯟꯁꯦ ꯑꯥꯏꯁꯣꯂꯦꯠ ꯑꯣꯏꯗꯕ ꯁꯨꯡꯌꯥ ꯌꯥꯗꯦꯕ ꯑꯥꯏꯁꯣꯂꯦꯠꯁꯦ ꯐꯔꯁ ꯁ꯭ꯇꯦꯞꯅꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯅꯪꯅ ꯄꯥꯝꯃꯤꯕ ꯄꯣꯠꯁꯦ ꯃꯣꯏꯅ ꯈꯪꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯅꯪ ꯈꯛꯇꯅꯦꯕ ꯈꯪꯗꯣꯏꯁꯦ ꯅꯪꯒꯤ ꯃꯗꯔꯅꯁꯨ ꯈꯪꯉꯣꯏ ꯅꯪꯒꯤ ꯐꯥꯗꯔꯅꯁꯨ ꯈꯪꯉꯣꯏ ꯅꯪꯅ ꯄꯥꯝꯃꯤꯕ ꯅꯪꯒꯤ ꯗ꯭ꯔꯤꯝꯁꯦ ꯅꯪ ꯈꯛꯇꯅꯦꯕ ꯁꯤ ꯅꯪ ꯈꯛꯇꯅꯦꯕ ꯐꯖꯅ ꯈꯪꯕ ꯉꯝꯃꯤꯁꯦ ꯀꯃꯥꯏꯅ ꯇꯧꯔ ꯆꯠꯀꯅꯤ ꯀꯃꯥꯏꯅ ꯇꯧꯔ ꯇꯧꯒꯅꯤ ꯅꯪ ꯈꯛꯇꯅꯦꯕ ꯈꯪꯉꯤꯁꯦ ꯑꯗꯨꯅ ꯁꯤꯒꯤ ꯄꯣꯠꯁꯦ ꯐꯪꯕꯩꯗꯃꯛꯇ ꯅꯪꯁꯦ ꯑꯥꯏꯁꯣꯂꯦꯁꯟꯁꯦ ꯌꯥꯝꯅ ꯗꯔꯀꯥꯔ ꯇꯥꯏꯌꯦꯕ ꯑꯥꯏꯁꯣꯂꯦꯁꯟ ꯍꯥꯏꯇꯥꯔꯒꯗꯤ ꯑꯥꯏꯁꯣꯂꯦꯁꯟꯁꯤꯗ ꯅꯪꯒ ꯆꯥꯟꯅꯕ ꯃꯤꯁꯤꯡꯒ ꯄꯨꯟꯕ ꯆꯥꯟꯅꯕ ꯃꯤꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯁꯄꯣꯁ ꯅꯪ ꯍꯧꯖꯤꯛ ꯂꯦꯞꯇꯣꯞ ꯂꯩꯔꯒ ꯐꯃꯨꯡꯗ ꯅꯪꯅ ꯍꯧꯖꯤꯛ ꯇꯦꯕꯜꯗ ꯍꯥꯡꯗꯣꯛꯑ ꯂꯩꯕ ꯃꯇꯝꯗ ꯅꯪꯅ ꯁꯤꯗꯩꯁꯤꯗ ꯅꯪꯒꯤ ꯋꯥꯈꯜ ꯃꯥꯟꯅꯕ ꯃꯤ ꯑꯃ ꯅꯪꯗꯧꯅ ꯅꯪꯉꯣꯟꯗꯒꯤ ꯒ꯭ꯔꯣ ꯇꯧꯔꯨꯕ ꯃꯤ ꯑꯃꯒ ꯅꯪ ꯍꯧꯖꯤꯛ ꯀꯅꯦꯛ ꯇꯧꯔꯒ ꯋꯥꯔꯤ ꯁꯥꯟꯅ ꯇꯥꯔꯗꯤ ꯀꯃꯥꯏꯅ ꯅꯪꯅ ꯍꯧꯗꯣꯛꯏ ꯀꯃꯥꯏꯅ ꯅꯪꯒꯤ ꯕꯤꯖꯅꯦꯁꯁꯦ ꯀꯃꯥꯏꯅ ꯇꯧꯏ ꯀꯃꯥꯏꯅ ꯅꯪ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯐ꯭रीडꯝ ꯐꯪꯉꯤ ꯀꯃꯥꯏꯅ ꯅꯪ ꯁꯤꯒꯤ ꯂꯝꯕꯦꯜꯁꯦ ꯂꯥꯛꯏ ꯍꯥꯏꯕꯁꯦ ꯅꯣꯏꯕꯥꯅꯤ ꯗꯤꯁꯀꯁ ꯇꯧꯕ ꯃꯇꯝꯗ ꯅꯪꯒꯤ ꯃꯥꯏꯟꯗ ꯀꯥꯟꯅꯕ ꯀꯌꯥ ꯑꯃ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯅꯪꯉꯣꯟꯗ ꯒ꯭ꯔꯣ ꯇꯧꯕ ꯑꯃ ꯂꯥꯛꯀꯅꯤꯕ ꯅꯪ ꯍꯧꯖꯤꯛ ꯄꯩꯁꯥ ꯇꯥꯟꯕꯝ ꯈꯪꯗ꯭ꯔꯦ ꯅꯪ ꯍꯧꯖꯤꯛ ꯆꯪꯖꯟꯕꯝ ꯈꯪꯗ꯭ꯔꯦ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯀꯩꯒꯨꯝꯕ ꯅꯪꯅ ꯔꯥꯏꯠ ꯄꯤꯄꯜꯒ ꯀꯅꯦꯛ ꯇꯧꯔꯗꯤ ꯔꯥꯏꯠ ꯄꯤꯄꯜꯒ ꯑꯥꯏꯗꯤꯌꯥ ꯁꯦꯌꯔ ꯇꯧꯅꯔꯛ ꯇꯥꯔꯗꯤ ꯔꯥꯏꯠ ꯄꯤꯄꯜꯗꯒꯤ ꯅꯣꯂꯦꯖ ꯂꯧꯔꯛ ꯇꯥꯔꯗꯤ ꯑꯗꯒꯤꯗꯤ ꯔꯥꯏꯠ ꯄꯤꯄꯜ ꯃꯌꯥꯝꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯎꯔꯛ ꯇꯥꯔꯗꯤ ꯁꯤ ꯃꯌꯥꯝꯁꯤꯡꯁꯦ ꯎꯔꯛ ꯇꯥꯔꯗꯤ ꯅꯪꯉꯣꯟꯗ ꯏꯟꯁꯄꯤꯔꯦꯁꯟꯁꯦ ꯋꯥꯡꯈꯠꯂꯛꯀꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯥꯅ ꯁꯤ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯑꯩꯁꯨ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯑꯃ ꯅꯪꯉꯣꯟꯗ ꯆꯦꯜꯂꯛꯀꯅꯤꯕ ꯕꯠ ꯑꯗꯨꯕꯨ ꯅꯪꯅ ꯁꯤꯒꯤ ꯄꯣꯠꯁꯦ ꯅꯪꯅ ꯑꯥꯏꯁꯣꯂꯦꯠ ꯇꯧꯗ꯭ꯔꯒꯗꯤ ꯅꯪꯉꯣꯟꯗ ꯁꯤ ꯋꯥꯈꯜꯁꯦ ꯃꯆꯦꯠ ꯑꯃ ꯆꯦꯟꯅꯤ ꯃꯆꯦꯠ ꯑꯃ ꯆꯦꯜꯂꯣꯏꯕ ꯃꯆꯦꯠꯁꯦ ꯁꯤꯁꯤꯅ ꯀꯩꯗꯧꯅꯨꯡꯗ ꯐꯨꯜ ꯑꯣꯏꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏꯕ ꯁꯤꯃ ꯈꯪꯗꯣꯏꯅꯣ ꯃꯆꯦꯠ ꯑꯃꯈꯛꯅ ꯀꯩꯗꯧꯅꯨꯡꯗ ꯐꯨꯜ ꯑꯣꯏꯕ ꯌꯥꯏ ꯃꯆꯦꯠ ꯃꯌꯥꯝꯁꯤꯡꯁꯦ ꯄꯨꯟꯁꯤꯜꯂꯀꯥꯟꯗ ꯐꯨꯜ ꯑꯣꯏꯔꯛꯇꯣꯏꯅꯦ ꯅꯪꯒꯤ ꯃꯆꯦꯠ ꯑꯃꯈꯛ ꯄꯥꯏ ꯂꯩꯔ ꯀꯩꯗꯧꯗꯣꯏꯅꯣ ꯁꯤꯒꯤ ꯃꯆꯦꯠꯁꯤꯁꯨ ꯁꯤꯁꯨ ꯑꯐꯕ ꯂꯣꯝꯗ ꯑꯣꯟꯊꯣꯛꯑ ꯁꯤ ꯑꯅꯤꯁꯦ ꯄꯨꯟꯁꯤꯜꯂꯒ ꯐꯨꯜ ꯑꯣꯏꯍꯜꯂꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯅ ꯁꯤꯒꯤ ꯄꯣꯠꯁꯦ ꯅꯉꯣꯟꯗ ꯗꯤꯄꯦꯟ ꯇꯧꯋꯦꯕ ꯆꯦꯂꯦꯟꯖ ꯌꯣꯔ ꯁꯦꯜꯐ ꯆꯦꯂꯦꯟꯖ ꯇꯧ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯄꯣꯛꯑꯗꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯄꯣꯛꯑꯗꯤ ꯆꯦꯂꯦꯟꯖ ꯇꯧ ꯅꯪꯒꯤ ꯂꯥꯏꯐꯁꯤꯗ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯠ ꯑꯃꯐꯥꯎ ꯇꯧꯕ ꯉꯝꯗ ꯇꯥꯔꯗꯤ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃꯐꯥꯎ ꯇꯧꯕ ꯉꯝꯗ ꯇꯥꯔꯗꯤ ꯅꯪꯒꯤ ꯂꯥꯏꯐꯁꯦ ꯀꯔꯤꯗꯧꯕ ꯍꯤꯡꯉꯤꯅꯣ ꯍ꯭ꯌꯨꯃꯦꯟ ꯕꯤꯌꯤꯡ ꯑꯣꯏꯅ ꯄꯣꯛꯂꯛꯏꯁꯤꯗ ꯍꯧꯖꯤꯛ ꯖꯤꯕ ꯃꯌꯥꯝ ꯂꯩꯕ ꯃꯔꯛꯁꯤꯗ ꯍ꯭ꯌꯨꯃꯦꯟ ꯕꯤꯌꯤꯡ ꯑꯣꯏꯅ ꯕ꯭ꯔꯦꯟ ꯄꯤꯔꯛꯏꯕ ꯑꯗꯒꯤꯗꯤ ꯋꯥꯈꯜ ꯈꯟꯕ ꯉꯝꯃꯤꯕ ꯑꯗꯒꯤꯗꯤ ꯁꯨꯃꯥꯏꯅ ꯕꯤꯜ ꯀꯌꯥ ꯑꯃ ꯇꯧꯕ ꯉꯝꯃꯤꯕ ꯑꯗꯩ ꯃꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯉꯝꯃꯤꯕ ꯂꯣꯟ ꯂꯩꯔꯤꯕ ꯁꯤ ꯃꯌꯥꯝꯁꯤꯡ ꯄꯤꯔꯛꯏ ꯃꯌꯥꯝꯁꯤꯡꯗꯨ ꯅꯪꯅ ꯀꯔꯤꯝ ꯇꯧꯕ ꯉꯝꯗ ꯇꯥꯔꯗꯤ ꯅꯪ ꯍ꯭ꯌꯨꯃꯦꯟ ꯕꯤꯌꯤꯡ ꯑꯣꯏꯅ ꯄꯣꯛꯄꯒꯤ ꯋꯥꯔꯜꯁꯦ ꯀꯩ ꯀꯥꯟꯅꯕ ꯂꯩꯔꯤꯒꯦ ꯅꯁꯥꯅ ꯑꯝꯇ ꯈꯟꯕꯤꯌꯨ ꯅꯪ ꯍ꯭ꯌꯨꯃꯦꯟ ꯕꯤꯌꯤꯡ ꯑꯣꯏꯅ ꯁꯣꯔ ꯍꯣꯟꯕꯒꯤ ꯀꯩ ꯀꯥꯟꯅꯔꯤꯒꯦ ꯁꯪꯁꯥꯔꯁꯤꯗ
ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯇꯧꯅꯕꯒꯤꯗꯃꯛꯇ ꯅꯉꯣꯟꯗ ꯄꯤꯖ ꯀ꯭ꯋꯥꯂꯤꯇꯤ ꯑꯃ ꯄꯤꯔꯛꯏꯅꯦ ꯑꯗꯨ ꯀ꯭ꯋꯥꯂꯤꯇꯤꯗꯨ ꯅꯪꯅ ꯊꯤꯗꯣꯛꯇꯕꯤꯗ ꯑꯥꯏꯁꯣꯂꯦꯠ ꯐꯥꯎ ꯇꯧꯕ ꯉꯝꯗ ꯇꯥꯔꯦ ꯑꯗꯨꯛ ꯌꯥꯝ ꯋꯤꯛ ꯑꯣꯏꯔꯒ ꯌꯨ ꯈꯔ ꯊꯛꯑꯒ ꯇꯥꯏꯝ ꯋꯦꯁ ꯇꯧꯔꯒ ꯅꯃꯥꯟꯅꯕꯒ ꯂꯩꯄꯨꯡ ꯐꯥꯎꯅ ꯅꯃꯥꯟꯅꯕꯤꯒ ꯋꯥꯊꯤ ꯋꯥꯔꯦꯝ ꯉꯥꯡꯅꯔꯒ ꯃꯇꯝ ꯂꯣꯏꯁꯤꯟꯈꯤꯗꯣꯏ ꯑꯣꯏꯇꯥꯔꯗꯤ ꯑꯗꯨ ꯄꯨꯟꯁꯤꯗꯨꯅ ꯀꯔꯤ ꯄꯨꯟꯁꯤꯅꯣ ꯑꯗꯨ ꯍꯤꯡꯗꯣꯏ ꯄꯨꯟꯁꯤ ꯑꯗꯨ ꯄꯨꯟꯁꯤꯗꯨꯔꯣ ꯅꯪꯅ ꯄꯥꯝꯃꯤ ꯄꯣꯠꯁꯦ ꯍꯥꯏꯕꯁꯦ ꯅꯁꯥꯅ ꯍꯪꯕꯤꯌꯨ ꯁꯣ ꯑꯗꯨꯅ ꯅꯪꯅ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯐ꯭रीडꯝ ꯐꯪꯒꯦ ꯅꯁꯥꯕꯨ ꯗꯦꯕꯂꯞ ꯇꯧꯒꯦ ꯍꯥꯏꯇꯥꯔꯦ ꯇꯥꯔꯒꯦꯠ ꯑꯃ ꯊꯝꯃꯨ ꯆꯦꯂꯦꯟꯖ ꯑꯃ ꯇꯧ 30 days ꯆꯦꯂꯦꯟꯖ ꯑꯣꯏꯒꯦꯔꯥ 50 days ꯑꯣꯏꯒꯦꯔꯥ 90 days ꯑꯣꯏꯒꯦꯔꯥ 1 week ꯆꯦꯂꯦꯟꯖ ꯑꯣꯏꯒꯦꯔꯥ ꯅꯣꯡꯃꯒꯤ ꯆꯦꯂꯦꯟꯖ ꯑꯣꯏꯒꯦꯔꯥ 24 hourꯗ ꯅꯪꯅ ꯀꯩ ꯀꯩ ꯇꯧꯕ ꯉꯝꯒꯦ ꯀꯔꯤ ꯀꯔꯤ ꯑꯩ ꯏꯝꯄ꯭ꯔꯨꯚ ꯇꯧꯕ ꯌꯥꯕꯒꯦ ꯀꯃꯥꯏ ꯇꯧꯒꯦ ꯍꯥꯏꯕ ꯆꯦꯂꯦꯟꯖ ꯑꯃ ꯄꯤꯔꯛꯎ ꯑꯗꯨꯀꯥꯟꯗ ꯅꯪꯒꯤ ꯂꯥꯏꯐꯇ ꯒ꯭ꯔꯣ ꯍꯥꯏꯕ ꯄꯣꯠꯁꯦ ꯇꯞꯅ ꯂꯥꯛꯀꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯇꯨꯝꯃꯒ ꯄ꯭ꯔꯣꯀ꯭ꯔꯦꯁꯇꯤꯅꯦꯠ ꯇꯧ ꯂꯩꯇꯥꯔꯗꯤ ꯌꯨ ꯋꯤꯜ ꯅꯦꯚꯔ ꯒ꯭ꯔꯣ ꯇꯥꯏꯝ ꯋꯦꯁ ꯈꯛꯇ ꯅꯠꯇꯅ ꯗꯤꯄ꯭ꯔꯦꯁꯟ ꯈꯛꯇ ꯅꯠꯇꯅ ꯑꯦꯟꯖꯥꯏꯇꯤ ꯈꯛꯇ ꯅꯠꯇꯅ ꯑꯗꯒꯤꯗꯤ ꯑꯀꯤꯕ ꯈꯛꯇ ꯅꯠꯇꯅ ꯑꯍꯦꯟꯕ ꯀꯔꯤꯝꯇ ꯊꯣꯛꯂꯛꯑꯣꯏ ꯅꯪꯒꯤ ꯂꯥꯏꯐꯇ ꯑꯗꯨꯕꯨ ꯆꯦꯂꯦꯟꯖ ꯇꯧꯔꯛꯑꯀꯥꯟꯗ ꯅꯪꯅ ꯄꯩꯁꯥ ꯇꯥꯟꯕ ꯍꯧꯔꯛꯑꯀꯥꯟꯗ ꯅꯪꯒꯤ ꯂꯥꯏꯐꯁꯦ ꯂꯦꯚꯦꯜ ꯑꯞ ꯇꯧꯕ ꯍꯧꯔꯛꯑꯀꯥꯟꯗ ꯅꯪꯉꯣꯟꯗ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯑꯅꯧ ꯑꯅꯧꯕ ꯀꯌꯥ ꯄꯥꯏꯁꯤꯜꯂꯛꯀꯅꯤ ꯋꯥꯈꯜ ꯆꯦꯟꯖ ꯇꯧꯔꯛꯀꯅꯤ ꯎꯕ ꯉꯝꯃꯝꯗꯕ ꯄꯣꯠ ꯀꯌꯥꯝ ꯎꯕ ꯉꯝꯃꯛꯀꯅꯤ ꯗꯤꯐ꯭ꯔꯦꯟ ꯑꯣꯏꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯛꯀꯅꯤ ꯃꯤꯅ ꯔꯤꯁꯄꯦꯛ ꯇꯧꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯛꯀꯅꯤ ꯃꯤꯅ ꯂꯣꯏꯅꯅꯤꯡꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯛꯀꯅꯤ ꯑꯦꯛꯁꯇ꯭ꯔꯥ ꯑꯣꯔꯗꯤꯅꯔꯤ ꯄꯔꯁꯟ ꯑꯃ ꯑꯣꯏꯔꯛꯀꯅꯤꯕ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤ ꯄꯣꯠꯁꯦ ꯑꯗꯨꯕꯨ ꯅꯪꯅ ꯁ꯭ꯇꯦꯞ ꯂꯧꯗ꯭ꯔꯒꯗꯤ ꯅꯪꯅ ꯂꯣꯛ ꯇꯧꯗ꯭ꯔꯒꯗꯤ ꯅꯪꯅ ꯑꯥꯏꯁꯣꯂꯦꯠ ꯇꯧꯗ꯭ꯔꯒꯗꯤ ꯅꯪ ꯒ꯭ꯔꯣ ꯇꯧꯕ ꯁꯨꯡꯉꯝ ꯑꯩꯁꯨ ꯉꯥꯏ ꯍꯧꯖꯤꯛ ꯑꯩ ꯑꯥꯏꯁꯣꯂꯦꯠ ꯇꯧꯋꯦꯕ ꯑꯦꯚ꯭ꯔꯤꯗꯦ ꯑꯥꯏꯁꯣꯂꯦꯠ ꯇꯧꯋꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯐꯥꯎꯗ ꯑꯩꯅ ꯆꯠꯅꯤꯡꯉꯤ ꯃꯐꯝꯗ ꯆꯠꯄ ꯌꯧꯗ꯭ꯔꯤꯕ ꯍꯧꯖꯤꯛ ꯐꯥꯎꯗ ꯌꯧꯗꯕ ꯌꯥꯗꯦꯕ ꯌꯥꯝ ꯋꯥꯠꯂꯤꯕ ꯆꯠꯀꯗꯕꯒꯤꯗꯃꯛꯇ ꯑꯩꯅ ꯑꯥꯏꯁꯣꯂꯦꯠ ꯑꯩꯅ ꯍꯧꯖꯤꯛ ꯀꯅꯦꯛ ꯇꯧꯔꯤꯁꯦ ꯑꯩꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯗ ꯌꯥꯎꯕ ꯑꯩꯒꯤ ꯁ꯭ꯇꯨꯗꯦꯟꯠꯁ ꯃꯌꯥꯝꯁꯤꯒ ꯀꯅꯦꯛ ꯇꯧꯔꯤ ꯁꯤꯗꯅ ꯍꯦꯟꯅ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯕ ꯃꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯃꯣꯏꯅ ꯃꯣꯏꯒꯤ ꯒ꯭ꯔꯣꯠ ꯑꯥꯏꯗꯤꯌꯥꯁ ꯄꯨꯊꯣꯔꯛꯄ ꯃꯇꯝꯗ ꯃꯣꯏꯒ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯕꯗꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯑꯩꯒꯤ ꯏꯃꯥꯟꯅꯕꯒꯤ ꯋꯥꯊꯤ ꯋꯥꯔꯦꯝ ꯑꯗꯒꯤꯗꯤ ꯅꯨꯄꯤ ꯀꯣꯏꯕꯒꯤ ꯅꯨꯄꯥ ꯀꯣꯏꯕꯒꯤ ꯑꯗꯒꯤ ꯂꯥꯡꯕꯒꯤ ꯑꯗꯨ ꯇꯧꯕꯩꯗ ꯌꯨ ꯊꯛꯄꯒꯤ ꯋꯥꯔꯤꯗꯨ ꯇꯥꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯩ ꯁꯤꯗꯩꯁꯤꯗ ꯒ꯭ꯔꯣꯠ ꯑꯣꯏꯒꯗꯕ ꯀꯃꯥꯏꯅ ꯑꯩꯈꯣꯏ ꯒ꯭ꯔꯣ ꯇꯧꯕ ꯌꯥꯏ ꯀꯃꯥꯏꯅ ꯑꯩꯈꯣꯏ ꯃꯁꯦꯟ ꯀꯃꯥꯏꯅ ꯗꯦꯕꯂꯞ ꯇꯧꯕ ꯌꯥꯕꯒꯦ ꯀꯃꯥꯏꯅ ꯅ꯭ꯌꯨ ꯑꯥꯏꯗꯤꯌꯥ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯖꯦꯅꯔꯦꯠ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯁꯦ ꯗꯤꯁꯀꯁꯟꯁꯤꯅ ꯍꯦꯟꯅ ꯑꯩꯉꯣꯟꯗ ꯏꯟꯁꯄꯤꯔꯦꯁꯟ ꯋꯥꯡꯍꯜꯂꯦ ꯑꯗꯨꯗꯨꯅ ꯑꯩꯅ ꯂꯣꯛ ꯇꯧꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯁꯟꯗꯦꯗ ꯑꯩꯈꯣꯏꯅ ꯃꯤꯠꯑꯞꯀ ꯇꯧꯔꯤꯕ ꯁꯤꯗꯩꯁꯦ ꯑꯩꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯃꯅꯨꯡꯗ ꯋꯥꯔꯤ ꯁꯥꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯀꯩꯅꯣ ꯁꯤ ꯂꯣꯛ ꯇꯧꯔꯤꯅꯦ ꯑꯩꯈꯣꯏꯁꯦ ꯑꯦꯠꯂꯤꯁ ꯐꯣꯔ 3 hours ꯑꯣꯏꯇꯥꯔꯁꯨ 4 hours ꯑꯣꯏꯇꯥꯔꯁꯨ ꯑꯩꯈꯣꯏ ꯂꯣꯛ ꯇꯧꯁꯜꯂꯒ ꯑꯩꯈꯣꯏ ꯃꯁꯦꯟꯁꯦ ꯋꯥꯔꯤ ꯁꯥꯟꯅꯩꯅꯦ ꯁꯨꯃꯥꯏꯅ ꯇꯧꯁꯤ ꯅ꯭ꯌꯨ ꯑꯥꯏꯗꯤꯌꯥ ꯁꯨꯃꯥꯏꯅ ꯗꯦꯕꯂꯞ ꯇꯧꯁꯤ ꯁꯤ ꯇꯧꯁꯤ ꯍꯥꯏꯕ ꯄꯣꯠꯁꯦ ꯁꯤꯒꯤ ꯄꯣꯠꯁꯤꯅꯦ ꯑꯗꯨꯅ ꯅꯪ ꯅꯁꯥꯅ ꯁꯛꯁꯦꯁ ꯑꯣꯏꯒꯦ ꯅꯪ ꯅꯁꯥꯅ ꯆꯦꯟꯖ ꯇꯧꯔꯛꯀꯦ ꯍꯥꯏ ꯇꯥꯔꯗꯤ ꯂꯣꯛ ꯌꯣꯔ ꯁꯦꯜꯐ ꯅꯪꯒꯤ ꯃꯥꯏꯟꯁꯦ ꯂꯣꯛ ꯇꯧꯁꯜꯂꯨ ꯅꯪꯒꯤ ꯃꯥꯏꯟꯁꯦ ꯅꯪꯒꯤ ꯊꯝꯃꯣꯏꯁꯦ ꯅꯪꯒꯤ ꯍꯪꯒꯔꯁꯦ ꯂꯣꯛ ꯇꯧꯁꯜꯂꯣ ꯑꯦꯚ꯭ꯔꯤꯊꯤꯡ ꯔꯨꯝꯗ ꯊꯣꯡ ꯂꯣꯟꯖꯜꯂ ꯂꯩꯒꯦꯔꯥ ꯂꯩꯔꯣ ꯅꯪꯒꯤ ꯇꯝꯒꯗꯕ ꯇꯝꯐꯝ ꯊꯣꯛꯄ ꯗꯤꯁꯇ꯭ꯔꯦꯛꯁꯟ ꯃꯌꯥꯝꯁꯤꯡꯁꯦ ꯀꯟꯇ꯭ꯔꯣꯜ ꯇꯧ ꯑꯩ ꯒꯦꯔꯦꯟꯇꯤ ꯄꯤꯒꯦ ꯅꯪꯒꯤ ꯂꯥꯏꯐꯇ ꯒ꯭ꯔꯣ ꯇꯧꯋꯤ ꯍꯥꯏꯕꯁꯦ ꯑꯁꯦꯡꯕ ꯑꯩ ꯒꯦꯔꯦꯟꯇꯤ ꯄꯤꯔꯝꯒꯦ ꯁꯣ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯔꯛꯇꯣꯏꯁꯦ ꯂꯣꯏꯔꯝꯕꯗ ꯑꯃꯨꯛꯀꯁꯨ ꯃꯔꯛ ꯊꯠꯅ ꯑꯩꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯍꯥꯏ ꯑꯆꯤꯚꯔꯁ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯀꯅꯥꯒꯨꯝꯕ ꯏꯟꯇꯔꯦꯁꯇꯦꯠ ꯑꯣꯏꯕ ꯃꯤꯑꯣꯏꯁꯤꯡ ꯍꯥꯏꯕꯗꯤ ꯁꯤ ꯃꯐꯝꯁꯤꯗ ꯂꯥꯏꯛ ꯃꯥꯏꯟꯗꯦꯠ ꯃꯌꯥꯝꯁꯤꯡꯒ ꯄꯨꯅꯤꯡꯕ ꯗꯤꯖꯤꯇꯦꯜ ꯕꯤꯖꯤꯅꯦꯁ ꯀꯌꯥ ꯑꯃ ꯕꯤꯜ ꯇꯧꯅꯤꯡꯕ ꯗꯤꯖꯤꯇꯦꯜ ꯃꯥꯔꯀꯦꯇꯤꯡ ꯈꯪꯅꯤꯡꯕ ꯄꯩꯁꯥ ꯀꯃꯥꯏꯅ ꯇꯥꯜꯂꯛꯀꯅꯤ ꯏꯟꯇꯔꯅꯦꯠꯇ ꯄꯩꯁꯥ ꯀꯃꯥꯏꯅ ꯇꯥꯜꯂꯛꯀꯅꯤ ꯃꯜꯇꯤꯄꯜ ꯏꯟꯀꯝ ꯁ꯭ꯇ꯭ꯔꯤꯝ ꯀꯃꯥꯏꯅ ꯁꯦꯝꯃꯛꯀꯅꯤ ꯑꯗꯒꯤꯗꯤ ꯀꯃꯥꯏꯅ ꯑꯩꯈꯣꯏ ꯏꯁꯥꯅ ꯏꯁꯥꯕꯨ ꯀꯃꯥꯏꯅ ꯗꯦꯕꯂꯞ ꯇꯧꯔꯛꯀꯅꯤ ꯔꯥꯏꯠ ꯃꯥꯏꯟꯁꯦꯠꯇ ꯀꯃꯥꯏꯅ ꯂꯥꯛꯀꯅꯤ ꯍꯥꯏ ꯂꯦꯚꯦꯜ ꯊꯤꯡꯀꯤꯡꯗ ꯀꯃꯥꯏꯅ ꯄꯨꯔꯛꯀꯅꯤ ꯍꯥꯏꯕ ꯄꯣꯠꯁꯤꯗ ꯏꯟꯇꯔꯦꯁꯇꯦꯠ ꯑꯣꯏꯕ ꯁꯤꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯃꯅꯨꯡꯁꯤꯗ ꯌꯥꯎꯅꯤꯡꯕ ꯃꯤꯁꯤꯡꯅ ꯑꯩꯅ ꯃꯈꯥꯗ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯐꯣꯔꯝ ꯍꯥꯞꯆꯔꯝꯒꯦ ꯁꯤꯒꯤ ꯃꯈꯥꯁꯦ ꯆꯠꯄꯤꯔ ꯐꯣꯔꯝꯁꯦ ꯐꯖꯅ ꯈꯟꯊꯔꯒ ꯃꯅꯨꯡꯁꯦ ꯐꯖꯅ ꯃꯦꯟꯕꯤꯌꯨ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ 2 days ꯃꯅꯨꯡꯗ ꯑꯩꯒꯤ ꯇꯤꯝꯗꯒꯤ ꯀꯣꯜ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯁꯤꯗꯩꯁꯦ ꯑꯩꯅ ꯍꯥꯏꯖꯒꯗꯕꯁꯦ ꯉꯥꯏꯍꯥꯛꯇꯪꯒꯤ ꯇꯥꯏꯝ ꯄꯥꯁ ꯇꯧꯒꯗꯕ ꯑꯩꯈꯣꯏꯒꯤ ꯇꯥꯏꯝ ꯃꯥꯡꯍꯟꯕꯤꯒꯗꯕ ꯑꯗꯒꯤ ꯁꯣꯝꯁꯨ ꯇꯥꯏꯝ ꯃꯥꯡꯍꯟꯕꯤꯒꯗꯕ ꯑꯣꯏꯇꯥꯔꯗꯤ ꯐꯤꯜ ꯑꯞ ꯇꯧꯕꯤꯒꯅꯨ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯁꯤꯗꯩꯁꯦ ꯗꯤꯖꯔꯞ ꯇꯧꯕ ꯃꯤ ꯇꯁꯦꯡꯃꯛꯀꯤ ꯌꯥꯎꯖꯅꯤꯡꯕ ꯇꯁꯦꯡꯃꯛꯀꯤ ꯒ꯭ꯔꯣ ꯇꯧꯅꯤꯡꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯂꯩ ꯃꯣꯏꯗ ꯑꯣꯏꯅ ꯆꯥꯟꯁ ꯄꯤꯕꯤꯌꯨ ꯂꯤꯃꯤꯇꯦꯗ ꯁꯤꯠꯅꯤ ꯑꯩꯅ ꯍꯥꯏꯖꯒꯗꯣꯏꯁꯦꯀꯣ ꯑꯗꯨꯒ ꯇꯁꯦꯡꯅ ꯒ꯭ꯔꯣ ꯇꯧꯒꯦ ꯑꯩ ꯇꯁꯦꯡꯅ ꯒ꯭ꯔꯣ ꯇꯧꯗꯕ ꯌꯥꯗꯦ ꯑꯩ ꯁꯨꯃꯥꯏꯅ ꯑꯦꯚ꯭ꯔꯤꯗꯦ ꯗꯤꯁꯤꯄ꯭ꯂꯤꯟ ꯑꯃ ꯕꯤꯜ ꯇꯧꯗꯕ ꯌꯥꯗꯦ ꯑꯩ ꯃꯌꯥꯝꯒ ꯊꯦꯡꯅꯔꯒ ꯄꯨꯜꯂꯒ ꯁꯨꯃꯥꯏꯅ ꯑꯩꯒꯤ ꯃꯥꯏꯟꯁꯦ ꯑꯝꯇꯪ ꯆꯦꯟꯖ ꯇꯧꯔꯛꯀꯦ ꯑꯗꯨꯒ ꯄꯩꯁꯥ ꯇꯥꯜꯂꯛꯀꯦ ꯂꯝꯕꯦꯜ ꯁꯦꯝꯃꯛꯀꯦ ꯍꯥꯏ ꯂꯦꯚꯦꯜꯗ ꯄꯨꯔꯛꯀꯦ ꯍꯥꯏꯕ ꯋꯥꯈꯜ ꯆꯦꯟꯕ ꯃꯤ ꯑꯣꯏꯇꯥꯔꯗꯤ ꯌꯨ ꯑꯥꯔ ꯋꯦꯜꯀꯝ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦꯀꯣ ꯁꯤꯒꯤ ꯍꯥꯏ ꯑꯆꯤꯚꯔꯁ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯐꯣꯔꯝ ꯐꯤꯜ ꯑꯞ ꯇꯧꯕꯤꯔꯣ ꯑꯐꯣꯔꯗꯦꯕꯜ ꯄ꯭ꯔꯥꯏꯁꯇ ꯅꯁꯥꯅ ꯔꯦꯗꯤ ꯑꯣꯏꯔꯀꯥꯟꯗ ꯀꯩꯅꯣ ꯇꯧꯕꯤꯔꯛꯑꯣ ꯁꯣ ꯑꯦꯅꯤꯋꯦ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯅꯨꯃꯤꯠ ꯈꯔ ꯈꯛꯇꯪ ꯌꯦꯡꯕꯤꯌꯨ ꯂꯣꯛ ꯇꯧꯁꯟꯕꯤꯌꯨ ꯀꯅꯥꯝꯇ ꯀꯩꯝꯇ ꯁꯤꯗꯩꯁꯤꯗ ꯍꯪꯒꯔ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯣ ꯀꯟꯅ ꯆꯦꯠꯅ ꯄꯥꯏꯁꯜꯂꯨ ꯅꯁꯥꯁꯦ ꯄꯥꯏꯁꯜꯂꯒ ꯑꯩ ꯌꯥꯗ꯭ꯔꯤ ꯑꯩ ꯍꯧꯖꯤꯛ ꯑꯩ ꯄꯩꯁా ꯊꯣꯛꯇ꯭ꯔꯤ ꯑꯩ ꯍꯧꯖꯤꯛ ꯕ꯭ꯔꯣꯛ ꯆꯠꯂꯤ ꯑꯩ ꯍꯧꯖꯤꯛ ꯄꯩꯁꯥ ꯇꯥꯟꯕ ꯉꯝꯗ꯭ꯔꯤ ꯑꯩ ꯍꯧꯖꯤꯛ ꯌꯥꯝ ꯂꯥꯏꯔꯔꯦ ꯑꯩ ꯍꯧꯖꯤꯛ ꯋꯥꯈꯜꯕꯨꯗꯤ ꯂꯧꯁꯤꯡ ꯊꯣꯛꯇꯦ ꯂꯦꯠ ꯃꯤ ꯂꯣꯛ ꯃꯥꯏ ꯁꯦꯜꯐ ꯑꯩ ꯂꯣꯛ ꯇꯧꯁꯜꯂꯒ ꯑꯃꯨꯛꯇꯪꯗꯤ ꯑꯩ ꯏꯁꯥꯁꯦ ꯀꯩꯗꯥꯏꯗꯒꯤ ꯀꯩ ꯇꯧꯔꯒ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯩꯒꯤ ꯇꯥꯏꯝꯁꯦ ꯑꯃꯨꯛꯇꯪꯗꯤ ꯏꯁꯥꯗ ꯊꯥꯗꯒꯦ ꯑꯩꯒꯤ ꯇꯥꯏꯝꯁꯦ ꯑꯃꯨꯛꯇꯪꯗꯤ ꯇꯝꯕꯗ ꯊꯥꯗꯒꯦ ꯑꯩꯒꯤ ꯇꯥꯏꯝꯁꯦ ꯑꯃꯨꯛꯇꯪꯗꯤ ꯒ꯭ꯔꯣ ꯇꯧꯅꯕ ꯊꯥꯗꯒꯦ ꯋꯥꯊꯤ ꯋꯥꯔꯦꯝꯗꯒꯤ ꯃꯇꯝ ꯈꯔ ꯂꯥꯞꯊꯣꯛꯀꯦ ꯈꯔ ꯂꯩꯔꯒ ꯑꯩ ꯒ꯭ꯔꯣ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯩ ꯃꯣꯏ ꯃꯌꯥꯝꯒ ꯀꯅꯦꯛ ꯇꯧꯒꯦ ꯑꯗꯨꯒ ꯑꯩ ꯏꯁꯥꯅ ꯏꯁꯥꯕꯨ ꯗꯦꯕꯂꯞ ꯇꯧꯔꯕ ꯃꯇꯨꯡꯗ ꯏꯁꯥꯅ ꯏꯁꯥꯁꯦ ꯑꯝꯇꯪ ꯐꯨꯜꯐꯤꯜ ꯇꯧꯒꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯒꯤꯗꯃꯛꯇ ꯀꯅꯥꯝꯇꯅ ꯇꯧꯕꯤꯔꯣꯏ ꯏꯁꯥꯅ ꯇꯧꯗ꯭ꯔꯒꯗꯤ ꯍꯥꯏꯕꯁꯦ ꯃꯇꯝ ꯆꯨꯞꯄꯗ ꯅꯤꯡꯁꯤꯡꯕꯤꯔꯣ ꯑꯗꯨꯅ ꯂꯦꯚꯦꯜ ꯑꯞ ꯇꯧ ꯃꯁꯥꯁꯦ ꯂꯣꯛ ꯇꯧꯁꯜꯂꯣ 30 days ꯆꯦꯂꯦꯟꯖ 1 day ꯆꯦꯂꯦꯟꯖ 1 week ꯆꯦꯂꯦꯟꯖ ꯏꯁꯥꯅ ꯏꯁꯥꯗ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯔꯛꯀꯅꯤ ꯑꯩꯉꯣꯟꯗꯁꯨ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯔꯛꯀꯅꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯅ ꯇꯧꯔꯤꯁꯦ ꯑꯦꯚ꯭ꯔꯤꯗꯦꯅꯦ ꯑꯩ ꯀꯥꯟꯗꯕ ꯃꯤꯁꯤꯡꯒ ꯄꯨꯟꯗꯦꯕ ꯅꯦꯒꯦꯇꯤꯕ ꯑꯣꯏꯕ ꯃꯤꯁꯤꯡꯒ ꯑꯩ ꯁꯨꯡꯄꯨꯟ ꯄꯨꯅꯤꯡꯗꯦ ꯃꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯩ ꯃꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯩ ꯏꯁꯥꯒꯤ ꯊꯕꯛꯁꯦ ꯂꯦꯞꯇꯣꯞꯇ ꯍꯥꯡꯗꯣꯛꯑꯒ ꯀꯥꯏꯗ ꯀꯔꯤ ꯂꯩ ꯀꯅꯥꯗꯩ ꯀꯩ ꯇꯧꯏ ꯂꯦꯞꯇꯣꯞꯀꯤ ꯌꯨꯇ꯭ꯌꯨꯕꯀꯤ ꯚꯤꯗꯤꯑꯣ ꯑꯃ ꯌꯦꯡꯉꯒ ꯑꯩ ꯇꯝꯖꯒꯦ ꯀꯩꯅꯣ ꯑꯗꯨꯗꯨꯅ ꯍꯦꯟꯅ ꯑꯩꯉꯣꯟꯗ ꯄꯣꯖꯤꯇꯤꯕ ꯑꯣꯏꯕ ꯊꯤꯡꯀꯤꯡ ꯀꯌꯥ ꯑꯃ ꯄꯤꯔꯦ ꯑꯩꯉꯣꯟꯗ ꯒ꯭ꯔꯣ ꯇꯧꯕꯒꯤ ꯂꯥꯏꯐ ꯀꯌꯥ ꯑꯃ ꯄꯤꯔꯦꯕ ꯑꯗꯨꯅ ꯂꯣꯛ ꯌꯣꯔ ꯁꯦꯜꯐ ꯃꯥꯡꯊꯣꯛꯈ꯭ꯔꯣ ꯃꯇꯝ ꯈꯔ ꯃꯥꯡꯊꯣꯛꯈ꯭ꯔꯣ ꯍꯥꯏꯅꯤꯡꯕ ꯍꯥꯏꯖꯔꯁꯅꯨ ꯌꯨ ꯋꯤꯜ ꯒ꯭ꯔꯣ